ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯉꯁꯤꯁꯦ ꯇꯧꯕ ꯌꯥꯕ ꯈꯔ ꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯂꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯇꯧꯕ ꯌꯥꯕꯁꯦ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯌꯥꯝꯅ ꯁꯥꯡꯕ ꯀꯩꯅꯣꯁꯨ ꯑꯣꯏꯔꯣꯏꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯑꯣꯏꯔꯣꯏꯀꯣ ꯑꯗꯣ ꯀꯝꯕꯤꯒꯨꯝꯕ ꯑꯃ ꯂꯧꯕꯤꯌꯨꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯔꯤ ꯁꯤꯒꯨꯝꯕ ꯍꯥꯟꯅꯒꯤ ꯗꯤꯋꯥꯂꯤꯒꯤꯗ ꯁꯤꯖꯤꯟꯅꯈꯤꯕꯒꯨꯝꯕ ꯂꯩꯅꯀꯣ ꯑꯗꯨ ꯂꯧꯔꯣꯕ ꯁꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯈꯜꯂ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯂꯧꯕꯤꯔꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯁꯤꯗꯀꯣ ꯊꯥꯎꯁꯦ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯒꯦꯅꯀꯣ ꯀꯩꯅꯣ ꯑꯣꯏꯕꯅꯤ나 ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯆꯥꯊꯥꯎꯒꯨꯝꯕꯅ ꯊꯥꯡꯗꯣꯛꯄꯁꯦ ꯐꯩꯌꯦꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯀꯣ ꯃꯩ ꯀꯠꯄ ꯃꯇꯝꯗ ꯑꯆꯥꯊꯥꯎ ꯊꯥꯡꯗꯣꯛꯄꯁꯦ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯚꯤꯇꯤ ꯌꯥꯝꯅ ꯔꯤꯃꯨꯚ ꯇꯧꯕ ꯑꯣꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦꯗ ꯑꯩꯈꯣꯏꯗ ꯁꯅꯤ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯁꯅꯤ ꯈꯣꯏꯔꯝꯕ ꯆꯠꯄ ꯃꯇꯝꯗ ꯁꯅꯤ ꯃꯟꯗꯤꯔ ꯆꯠꯄ ꯃꯇꯝꯗ ꯑꯁꯊꯥꯎꯒꯨꯝꯕ ꯀꯠꯂꯤꯗꯅꯀꯣ ꯑꯁꯊꯥꯎ ꯀꯠꯄꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯀꯩꯅꯣ ꯂꯩꯀꯣ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯁꯨ ꯑꯩꯅ ꯍꯥꯏꯔꯀꯣ ꯍꯥꯏꯗꯤ ꯁꯦꯇꯔꯅ ꯔꯨꯜ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯊꯥꯎꯒꯨꯝꯕ ꯀꯠꯄꯤꯈꯣꯕ ꯉꯁꯤꯁꯦ ꯑꯗꯣ ꯁꯤꯗ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯂꯁꯤꯡ ꯁꯨꯃꯥꯏꯅ ꯃꯆꯥꯒꯨꯝꯕ ꯑꯃ ꯂꯧꯀꯣ ꯍꯥꯏꯗꯤ ꯁꯦꯝꯕ ꯍꯩꯕ ꯍꯩꯇꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯀꯣ ꯌꯥꯝ ꯂꯥꯏꯕꯅꯤꯀꯣ ꯑꯗꯣ ꯁꯤ ꯑꯩꯅꯁꯦ ꯁꯤꯗ ꯃꯔꯤ ꯌꯥꯎꯕꯁꯤꯗꯤ ꯌꯥꯝ ꯂꯥꯏꯔꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯁꯤꯡꯁꯦ ꯊꯥꯡꯒꯠꯂ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯔꯦꯀꯣ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯁꯤꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯇꯦꯡꯀꯣꯠ ꯈ꯭ꯋꯥꯏ ꯄꯤꯛꯄ ꯑꯃ ꯂꯧꯔꯁꯦꯕ ꯇꯦꯡꯀꯣꯠ ꯈ꯭ꯋꯥꯏ ꯄꯤꯛꯄꯗꯗꯤ ꯃꯆꯤꯟꯗꯣ ꯌꯥꯎꯔꯣꯏꯅ ꯑꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯣ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯐꯦꯠꯇꯪꯀꯣ ꯁꯟꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯆꯤꯡꯈꯠꯂꯦꯅꯀꯣ ꯑꯗꯨꯒ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩꯁꯟꯕꯤꯌꯣ ꯂꯩꯁꯜꯂ ꯈꯤꯇꯪ ꯄꯥꯛꯍꯜꯂꯣꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯗꯣꯁꯤ ꯁꯥꯕꯁꯦ ꯃꯥꯒꯤ ꯑꯇꯥꯔꯒꯗꯤ ꯁꯤ ꯇꯥꯔꯦꯅꯀꯣ ꯄꯣꯠꯁꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯅꯤꯀꯣ ꯊꯥꯎ ꯍꯥꯞꯄꯅꯤꯀꯣ ꯁꯤꯗ ꯑꯆꯥꯊꯥꯎ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯆꯥꯊꯥꯎ ꯍꯥꯞꯄꯅꯤ ꯑꯆꯥꯊꯥꯎ ꯍꯥꯞꯄꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯃꯩ ꯊꯥꯟꯕꯤꯌꯣꯕ ꯑꯗꯨꯝ ꯃꯄꯥꯟꯗ ꯀꯩꯗ ꯊꯥꯟꯗꯣꯛꯄꯤꯌꯣꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯀꯗꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯡ ꯀꯔꯄꯨꯔ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯂꯣꯡ ꯀꯔꯄꯨꯔ ꯍꯥꯏꯅꯀꯣ ꯑꯗꯣ ꯁꯤꯗ ꯊꯥꯎ ꯍꯥꯞꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯄꯨꯔꯁꯦ ꯍꯥꯞꯄꯅꯤꯅꯀꯣ ꯑꯍꯨꯝ ꯈꯛꯇꯪ ꯍꯥꯞꯄꯣ ꯑꯗꯨꯒ ꯂꯣꯡ ꯑꯍꯨꯝ ꯑꯃꯒ ꯍꯥꯞꯄꯣ ꯁꯤ ꯇꯧꯔꯒ ꯃꯩ ꯑꯃ ꯊꯥꯟꯗꯣꯛꯄꯤꯌꯣꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯗꯥꯜ ꯆꯤꯅꯤꯁꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯅ ꯇꯥꯡ ꯑꯃꯗ ꯁꯤꯖꯤꯟꯅꯩꯅꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯗꯥꯜ ꯆꯤꯅꯤ ꯄꯥꯎꯗꯔꯁꯦ ꯁꯤꯅꯃꯟ ꯄꯥꯎꯗꯔꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯦꯅ ꯈꯜꯂꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯗꯣꯔꯅꯦꯅ ꯈꯜꯂꯁꯦꯀꯣ ꯍꯥꯏꯗꯤ ꯁꯄꯣꯁ ꯊꯣꯡꯅꯦꯅ ꯈꯜꯂꯁꯦ ꯁꯤꯁꯦ ꯁꯤ ꯀꯩꯅꯣꯁꯦꯀꯣ ꯊꯣꯡꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯀꯨꯞꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡꯗ ꯊꯥꯗꯕꯤꯔꯝꯃꯣꯕ ꯗꯥꯜ ꯆꯤꯅꯤ ꯄꯥꯎꯗꯔꯁꯦ ꯍꯣꯔꯦꯟꯅꯦ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯇꯧꯒꯗꯕꯅꯤꯀꯣ ꯊꯥꯗꯕꯤꯔꯝꯃꯣ ꯑꯗꯨꯝ ꯊꯥꯗꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯆꯍꯤ ꯂꯣꯏꯕ ꯃꯇꯝꯁꯤꯗ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯗꯥꯜ ꯆꯤꯅꯤ ꯄꯥꯎꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯦ ꯊꯣꯡꯖꯤꯟ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯦ ꯊꯣꯡ ꯇꯥꯔꯗꯤ ꯊꯣꯡꯒꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯧꯕꯤꯕꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯌꯨꯛꯇ ꯋꯥꯏ ꯁꯤꯇꯣꯛꯄ ꯌꯥꯔꯣꯏꯗ ꯄꯨꯡ 10 ꯀꯥꯏꯅ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯁꯤꯇꯣꯛꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯐꯖꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯋꯥꯏ ꯁꯤꯇꯣꯛꯄ ꯇꯩꯊꯣꯛꯄꯒ ꯔꯣꯛꯁꯣꯜꯒꯨꯝꯕ ꯍꯥꯞꯄꯤꯌꯨꯀꯣ ꯇꯥꯡ ꯑꯃꯁꯤꯗ ꯑꯗꯨꯒ ꯑꯩꯅ ꯁꯤꯅꯃꯟ ꯕ꯭ꯂꯣ ꯇꯧꯕꯗꯣ ꯇꯧꯋꯤꯅ ꯇꯥꯡ ꯑꯃ ꯊꯥ ꯍꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯗꯨꯗꯤ ꯕ꯭ꯂꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯃꯁꯨ ꯇꯧꯕꯤꯔꯝꯃꯣꯀꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯍꯤ ꯑꯔꯣꯏꯕꯗ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯅ ꯐꯣꯟꯁꯦ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯩꯀꯣ ꯐꯣꯟ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯍꯥꯏꯗꯤ ꯐꯣꯟꯁꯤꯗ ꯍꯥꯏꯗꯤ ꯀꯥꯟꯅꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ ꯂꯩ ꯗꯤꯀ꯭ꯂꯇꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯀꯥꯟꯅꯗꯕ ꯄꯣꯠ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯁꯨꯝ ꯁꯤꯖꯤꯟꯅꯗꯕ ꯉꯥꯛꯇꯪꯗ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠꯁꯦ ꯌꯥꯝ ꯌꯥꯎꯋꯤꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯩꯅꯣ ꯇꯧ ꯑꯗꯨꯒ ꯍꯥꯏꯗꯤ ꯐꯣꯟ ꯅꯝꯕꯔ ꯆꯠꯇꯕꯒꯨꯝꯕꯒ ꯂꯩꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅꯒ ꯁꯦꯚ ꯇꯧꯔꯒꯒꯨꯝꯕ ꯂꯩꯕꯁꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯔꯤꯃꯨꯚ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯂꯣꯏꯅ ꯗꯤꯂꯤꯠ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯉꯥꯏꯔꯦ ꯑꯃ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯐꯣꯟꯁꯦ ꯆꯠꯈ꯭ꯔꯦ ꯇꯥꯔ ꯅꯝꯕꯔꯗꯤ ꯑꯗꯨꯝ ꯑꯩꯅꯒ ꯁꯦꯚ ꯇꯧꯔ ꯂꯩꯕꯗꯣ ꯀꯥꯟꯅꯗ꯭ꯔꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯂꯣꯏꯅꯀꯣ ꯍꯥꯏꯗꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯐꯖꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯑꯃꯗꯀꯣ ꯐꯝꯃꯒ ꯑꯗꯨꯝꯀꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯄꯤꯛꯆꯔꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯑꯒꯗꯤ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯁꯦ ꯊꯤꯕ ꯍꯦꯛꯇ ꯈꯪꯗꯦꯅ ꯍꯥꯏꯗꯤ ꯄꯨꯛꯅꯝꯗ ꯅꯝꯕ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯗꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯗꯤꯁꯀꯥꯔꯠ ꯇꯧꯊꯣꯛꯈ꯭ꯔꯁꯦꯕ ꯀꯩꯅꯣ ꯇꯧꯈꯤꯕ ꯁꯦꯝ ꯑꯗꯨꯃꯥꯏꯅꯀꯣ ꯍꯥꯏꯗꯤ ꯐꯤꯔꯣꯟ ꯂꯣꯟꯗꯒ ꯂꯩꯕ ꯑꯩꯅ ꯁꯦꯠꯅꯗꯕ ꯀꯩꯒꯨꯝꯕ ꯂꯩꯔꯒꯗꯤ ꯄꯤꯊꯣꯛꯄꯤꯈꯣꯕ ꯃꯤꯉꯣꯟꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯇꯧꯕ ꯌꯥꯕꯀꯣ ꯈꯔ 2-3 ꯈꯛꯇꯪ ꯁꯤ ꯈꯛꯇꯪ ꯇꯧꯊꯣꯛꯄꯤꯔꯣꯀꯣ ꯃꯦꯝ ꯊꯦꯡꯛ ꯌꯨ